ngarang kwakta gi pot pusin bakanda kwata labjarda khara pusin bakanda akhoi gi cookie da pi doini haibagi nam da maming da akhoi gi mai thadokpa gi isu se masina ngarang gi sina ahan bana te ngarang ni mai thabang ni mamang gi da driver kya phara kheba leire pot kya mo logi ba mayam leire adu lan gi matam nina yeng na bana khudong sa ba lawkhini ya na manung ge solution pura khiba ngak tani ngarang gi sina pokhai rak pani hojik to rei sina kwata labjarda se masi nisane haibagi thabo taragadi mai thariba area du da dukan sing da kwa yon da bra jarda yon da bra haibase obviously goi khang phone manipur phani mak te yoli haibase masi illegal oine su law thok palai te kaisu just ikoina nisane na khangjabagi wani aduga cookie se pizaroi hai taragadi cookie khodi mak si yekna bara haibase question am la ai laibak sida laibak thugaina na bo hona ribra laibak kan na bo hona ribra irang sagal libra natraga ihau sagal libra haibase yam thina confusing were ba hojik le riba manipur sida अखोने एग्जांपल खुदम ओइने येंगसेबा रिसेंटली सेमगिबा लैंगाक सेदने अखोय कुकी जे मंत्री पीरिने कुकी की एमएलए डिस्क्वालीफाई तौ हाइबदा डिस्क्वालीफाई तौद्रिने मसी मयाम सिदि ऑफिस फावो सिदा फम्मिनेबा अदु ओइतारगदि कुकी से येकनबा खुदिंमक से येकनबने न लौबसे सुमब्रा हाइबदनि अनि सुबदना स्टेट की मखादा कुकी की पुलिस लाई कुकी की एसडीसी लाई कुकी की मयाम लाई रेबे स्टेट की मखा सिदि स्टेट न तलो पीबा तलो मयाम से थेंगोदना हंगनिंगलिबा वहंगदि Waktan puri betal kuajarda se carga no mai leri braba ma koi se pangan kangkhalak braba hena mai te hala iraba adu khakta de yeng sali se kari gi no hai bani da question se aduga state ki makha da tolo phangaga leiriba mantri bhawa run tawriba sida mantri ki office bhawa run tawriba si mayam de gi chatliba mayam se kaido bagi thingda bano adugi thingna bagi mawong de yeng taraga di yam basic oina ama hairake ba kangla tong bida kangpok bida pangal driver na mayang driver na Nepali driver na pusala iba mayam se maitai obviously maitai na leiraga sari ne khangi ni majority oi maitai ne yam bani na do maitai na sa khidauri na chingnaraga proof leira bane ba makhoi da so pramal leira bane ba du maitai na sa khidauri aduna chatpa yaro na hairak taraga na ikoi na kari sa doi ba aduga palel gi bazar da cookie mayam komdhara aga cookie da pot mayam piri ba cookie da pot mayam phangi ba moi hingi dana hoji kho dum saraga masi somna ka dei pu khi banga ke somna ka dei puri mayam se lelong da muka cookie da piru doine na lelong masa gaina muka lambi da thalaga loina mak check tawrage ba adu ai taraga di karbar hingidra mi mayam se hingidra haibadan adu laibak se thugairi bra laibak se taseng namaki nungsiri bra haibase achauba wahang ne ba kok se sennaga da bane haibadani da yongsang matam da cookie dagi pangal tharaga yongsang mapon mapol lauraga sida saina kana sa dege akhoi de cookie dagi lakpo erangmani na sa gidaba maitai yaubra ba sa gidaba mai pangal yaubra ba loina mak chari ni madu cookie dai lagam du me am dama am lerangmani kaino madu su singne yana am charu nu duna aroi bada aina sum uzaba kanda separate administration su tanbe yaroi haiba adai cookie su pizaroi na haiba adugi mawong de khoi separate administration se ai khoi ne changa ga ne pisal ga ne ojero na khoi na piba ga cham manai laibak thogai ba kawi madu yau kaude irang kawi madu laibak irang kawi irang sagat pa kawi masi kong yaw da bai thabuk se yam thuna tokmin na bana phagani na khanje kwakta na ne masana sagera adagi mingon de yon gera naga de yon gera cookie de yon gera pangan de yon gera tawning ba tawse kaimda dakar de mantri bho oina rakan sida mantri bho pun nei go min ra se no oina rakan sida masida yam kak thinba me yaw se kwakta gi pangal loi baira hai ba se achau bo hang amane madu obviously madu maga dum ta bani ni sagi angle de yeng rasu madu yade cookie de yolam gani na chingna bado khaktana yade chingna bado di ngarang phari ba mi sing du so cookie gi mari lai ne na chingna ba yai aina chingna baduna madu oiba yaba sunate aduga cookie de yon base illegal su oiba ponate masida na khoi yanadraga pangal khara ama cookie ga pau phangna basing se yana ba yaroi haibadu su madu su yamna lanba pot am oigani yam lanba president am oigani na khalle ai wakhal pali along gi side ta su adum chatli pochai myama naga gi mai gai rom de su myam lai nagaland phawraga kangpok pi pot yora pai je naga phawraga lai ni naga da su haide adagi palelom da chatpada su kana su haide aduga kwakta na purak pakhtan hairi sina takpadi kwakta gi pangal se nungsi da bai natradi karamba logic no haiba wahang ji thamjaraga matang chwai da loisinjage